West District ki mafam punamakta CRPC gi dhara chamaka nifu marigi athingba thamkhre. Imphal West District ki mafam punamakta CRPC gi dhara chamaka nifu marigi makhada Durga Puja Festival loidriba phawba athingba thamkhre. Hiram masigi matangda Imphal West Magistrate na hukum ama thokre. Hukum basi Imphal West ki SP na puja manungda miyamna bombula na singba pokhai handuna miyamda law and order da kai bapirak pa yai haiba wapum khanglakpadagi district magistrate na hukum basi thokibani hainasu order asida palli. Athingba sigi manungda miyoi mangadagi hena tinba yadabaga loinana khusukulaina singba pubada yadabasu yauri hai. Aduga topa pawmana Imphal Dimapur lambi phawnadre semjinbada matam khara sangkhigadawri. Hadak marak state asida nong letana subadagi National Highway number 2 Imphal Dimapur lambi gi sarukhara namthakibadagi highway asta makhal amatagi gari phawnakhidre. Lambi asi semjinbada matam khara sangkhigadawri. Press na phangba pawda ngarang nungthin pung mari khara helakpa adwaida Senapati headquarter dagi kilometer 12 rom chatlaga leiba khongnem haiba mafam aduda National Highway gi lambi asi namthakibani. Senapati amadi maram ani gi marakta lambi adu meter nifu rom sangna meter 15 pakna amadi meter 10 rom luna namthakibani. Masina maram oiduna gari amata ladba yakidre. Lambi namthakibagi thawdo aduda gari gi tayar porakpa truck amasu laibak thiba thawdo aduda yawki. Lambi namthakiba aduna mafam adwaida khundariba imung kunmanga rom awaba mayoknari. Thawdo asina Dimapur dagi Imphal tamna lakpa amadi Imphal lom dagi Dimapur lomda satkigadaba truck chambri rom panduna laire. Thawdok thokpam aduda NIS1 gi executive engineer na singba official sing laktuna yengsinkhre. Mafam aduda BIPL amadi mari lenaba authority sing changchintuna namthakiba lambi asi semjinaba thorang paikhatpa hokre. Lambi asi gari chathok chasin yanaba sembada yamdrabada numit 3 ni romdi changlaba yai haina panari. Aduga topa pawmana ZUF masel kapnabada ani sire. Ngarang numidang wairam ZUF Ziliangrong Unification Force hariba lalhulup ani asi makhoi masen nongoi kapnabada sire. Press na phangba pawda ngarang numidang wairam pung manga makhairom taba matamda None district ki Khawpum police station gi manung chanba Leishoki Shobam khulda ZUF J amadi ZUF K ani gi marakta akan bamong da nongoi kapnakhi. ZUF faction ani gi marakta thokiba khut thokna baduda ZUF J gi kadar ani leikhidraba kadar ani adu jangampo apokpa mairi sing kamai None part 5 tagini amadi bacham inpui kawi hairi. Aduga topa pawmana sayet na batang tadriba phawba counseling tawba yaroi. Chadiba academic session 2020-2021 gi DMU haibadi Dhana Manjuri University gi makhada leiriba constituent college singi BA, BSc, BCom, BBA, BPES first semester gi mehero sing lobagi DMU register na October tang 18 da thokiba merit list asida mark wang na lakpa mehero sing selection list ta chalakta yaurokpa amadi OBC category gi matang da chapchaba clarification ama pibi dawa amasung subject khan khraba matungda software gi asoibana not applied tholakpa sina mark ti surga selection list ta yaurokta subject combination piraga selection list ta yaurokta siguma se naba kya si leibana maram oiraga DMU authority gi maikei dagi lagliba thasi gi kuntaret phawbada clarification ama thambinaba DMU gi constituent college gi student union na authority da appeal tabragi. Hari bache na basi gi matang da sapchaba wafam ama DMU authority gi maikei dagi thamdriba phawwa general mehero singi yenglaga counseling tawbidanaba mari lenaba singda appeal tawrakli. Aduga topa pawmana COVID vaccine lemna phanghangadawri. COVID-19 gi soingam naroidaba hidak hek phangbaga lengaki amadi lanai health personnel punamakta yam thuna novel coronavirus tagi masanga thokpa ngamnanaba hidak kapthoknaba database ama athubagi oina thorang tawri haina Union Health Authority na hairi. Frontline health worker singda ihan hana hidak kapthokani haibasidi hanadagi hairibani. COVID ki hidak si India lengak na state sing aduga Union Territories punamakta lemna pigani hairibani. India si malem gi khwaitagi chawna hidak saba ngambagi matik leibani amadi Serum Institute of India na lairaba lebak singidamak mathang sahida COVID-19 dose million chani shagani haina thajaba piribani. Health and Family Welfare Ministry na July thada mioi million chani dagi chani yangkhai phawba hidak kapthoknaba pandam thamli haina health ki makok thongba health official amana phongdoki haina news agency na report tawri. Aduga topa pawmana Nambol kaithen numit 10 ni athingba thamkhre.
Nambol area da COVID-19 na mioi masing asi September thadagi khangen hengelakpana maram oiraga hayeng pung mari dagi horaga November gi tang mari gi numidang pung tara mathoi phawba haibadi numit tarani Nambol kaithel amadi Nambol sabal lekai dagi horaga Nambol phoijing kabok lei kaithen phawbada leiriba tidim lambi gi nagya ta phamliba dukan sing hangba kaithel phamba thingba thangani haina Nambol kaithel da ngasi pangthokpa pawgi mifam amada Modern Club kabo wakching gi president S Rameswar na phongdokre mahang makha taraduna tidim lambi gi nagyat ki mitar chamaga yangkhaina konba mafam singdasu dukan phamba hangba yaroi haiba wafam si chanagani aduba ana yeka mari leinaba pharmacy singdi konchiloi hariba thing basi Nambol area da leriba apunba loop development and the protection united voluntary organization amadi Nambol apunba nupi loop yauna tongan ba club organization amadi maira pai bi loop singi miut sing yauna haukiba tangkulum doida Nambol kaithen da phamkiba emergency meeting amada Nambol area da COVID-19 laiset asi community transmission taruk tanaba section thorang oina lepkiba warep ni hairi paugi mi phamadu da maira pai bi club organization taramari gi miut singsu sharuk yakhi aduga top pawmana COVID-19 India ki apunba confirm case lakh 119 ga lising taramari ga chatruk barphuni thoi yaukre India da COVID-19 laisa asigi phibam khara phagalaklabasu haukiba pung kunmari asida mioi lising yankhai mari ga chahum humphutaro positive oiduna apunba confirm case masing lakh 119 ga lising taramari ga chatruk barphuni thoi yaukre matamasigi manungda mioi chatruk ko mogdra siduna apunba lekhidaba masingsu lakh amaga lising tara tret ka chamapan mogdrani thoi sukre Indian Council for Medical Research ICMR gi protocol amasung SOP gi makhada leibak asida laichat asi section na thengnabadagi laichat asidagi phibam phagalakhiba apunba masingsu lakh 100 ga lising tara taruk ka sukna niputaruk yaukre adubu active case masing lakh taruk ka lising marphuga chatruk nifumari oiri masigi manungda mioi lising nipan ga chamapan nifumari gi phibam luri India da COVID-19 laichat asi hek sandorok padagi ngasi phawbuda mioi crore taraga lakh tara humdoi ga lising marphuni thoi ga chamga humphumari test taukhre haina su ICMR na thokiba serol amada phongdokre malem gi oina su COVID-19 laichat asi ga apunba confirm case masing crore mari ga lakh kun manga ga lising nifuni pan ga chani marphuma pan yaukiba ga loinana leikhidaba masing lakh tara ma thoi ga lising yankhai ga chama nifumari sukre active case masing lakh mogdrama pan ga lising nifu humdoi ga chahum humphumari oiri Mioi lakh mogdrani panga lising humphutaruka chatret ni phutare ki phibam phari adubu mioi lising hundra taruka chate taratret ki phibam luna leiri hojik phawbuda malengi oina laichat asidagi mioi crore ahum ga lakh tara mari ga lising yankhai mari ga chatre tara ni pan ni phibam phagalaktuna tongan ba covid care unit singdagi discharge tawkhre manipur da su haukiba pungkun mari asida mioi chama ga yankhai taru positive oiduna apunba masing lising tara taruka chatre humdra tret sukre Matamasigi manungda mioi chamaga humpumapan ye phibam phagalaktuna discharge tawkhibadagi apunba masing lising tarani thoiga chamga humphuni thoi yaukre aduga active case masing na lising mari ga sungna marphu humdoi oiri laichat asidagi phibam phagalakpagi changchada humdra mari dasmik nipan taret yaure aduga topa pawmana leibak asina mathang tha ahum COVID-19 thengnabada sathiba ma oigadori minister Union Health Minister Dr. Harshvardhan haikre leibak asina mathang tha ahumda COVID-19 thengnabada yamna sathiba aruba ma oigadori haina agency gi pauna hairi pawsina makha taraduna mathangi tha ahum asi hairiba laina COVID-19 asi leibak asina thengnabada yamna sathiba aruba tangka ama oigani masina miyam punamangna yamna section ma mathau tai haikre aikoi punamangna hairiba matam asida COVID-19 gi mayok ta punna leiminaduna masibu chapchana thengnaduna tawdaba yadraba chanapa thap SOP singakpa khwaitagi maru oi haikre arobada popular news reader gi video bu yengbiri ba khuding makpu thagachari